Hauzik nauna leingakliba Chief Minister Yumnam Khemchan gi leingaki maraibaksu tamba ngamde adubu Chief Minister Khemchan tauge khanbata tauba luchingbani mahangna chanmiran naidana thabak taurakani haibagi thajabalai Karigumba chanmiran naiduna makha tana pamdaba thoraklabadi Khemchan namadugi daita laugadabani haina khundrakpamgi MLA TS Lokeshwar na fongdokre Amarom da haukiba kumjali sangani kunga humdogi me ahumdagi ngasi fauba warushin purakpa ngamdana leiriba irang ngasi mamangda leiramba leingak amalai tauningba tauba yade haiba khanghanduna laukat fam thokba laukat haudabana Manipur kangkhong chaiduna thamlambani haina hanagi Chief Minister Nongthongbam Birengi mamangi leingak pu chaithakre Birenna ngamlamdrabasu ngamgani haibagi wakalonda chingtamgi luchingba ama oina thabak tawbinaba anoba Chief Minister Khemchangi pukning chingsilakli Wafam Asim Falis Kundrakpam Awang Laikai the Labor Youth Development Organization Koba Club Amagi, Chahi Yankai Gumdo Shuba Mapokumon the Fondo Kibani. Tauramadu the MLA Lokeshwar Makata Raduna Kundrakpam Maikaida, Matik Jaba Market like the Bagi, Kudongcha the Bamiam the Tengnari. Masikok na Bamiamna, Ayaba Pirabadi Market Amasana Bahot Nagani, water supply Matang the Sukundrakpame Sigimafam Singda Umang Ayamba Kokshilakpana, Turel Ising Yaubayauna. Ising fangdabagi awaba thengnari adubu ishika khulgi oina umang yokhatpadagi ising leptana fangle masina isinggi awaba koknaba umang kokthokpa thingnaba thaurang paikhatsi amaromda khundrakpamda leiriba Naurem Bir Hari College mangnaba hotnaramliba miyoi thidoktuna para tambiba matam oire haiki College asi athubada faba college oihana bahotna minashi college asida chathariba aranba thawong thidok minashi miyamgi mihutama oina college asida aranba tawriba asigi matangda assembly da puthoktuna khanghan gani haina fongdoki